Ngasigi oiba tongan page karagi posting collection tawbagi manungda newslink imphal hairiba page asena phongdokpagi matung ina Kangpokpidei Nupi ani Yaona Mioi taruk dak Lallonbei case amaga mari lainana Phare haiba wafam asena ahan moina kodol tamjagi amadi video sibu meng tabiriba punamakpu loktak mapau updates ki mekaidagi taramna okjabaga loinana ikai kumna butchari Kangpokpidei Nupi ani Yaona Mioi taruk dak Lallonbei case amaga mari lainana Phare hairi Pharabasing adudi khaika hau kibjen Elias zone chahi nipu legomang Touthang Elias amon chahi kuntra gumdoi abi barrel chahi kunganipan jiten kharka chahi kunganitoi Elias rani rauk chahi nipu ganitoi amasong li chawk chahi nipu ga mari ni hairi brown sugar ni chingnaba 174 soap cases su phangli hairi Pes asigi makhatana popi thaba gentleman mari case amaga mari lainana Kangpokpidei Phare haire paraba singdudi ahan bada Jungleland kibgen chahi nipuga mathoi ani subada Letkhogin land kibjen chahi nipuga mathoi ahom subada Kangpokpidei kibjen chahi kunga manga mari subada Thangminland kibjen chahi kuntraga mari ni haire makha satarkpada iduning thau hairiba pes asina phongdokpagi matung ina Fort IRB da habildar oiba Letkhogin Touthang Khutlai Puraga Chenkhre haire Sakul police station gi manung chanba Molkon village Letkhogin Touthang mapagi maming Thangsai Touthang Mars ki tang kunganipanda maugi jukoda laiba Fort IRB mahaki posting location dagi Khutlai Puraga mangkhre hairi mahakna pukiba khulai singi manungda incharge rifle ani Excalibur rifle ama incharge rifle magazine nipan Excalibur rifle magazine ahum AK gatak rifle magazine ani amadi nongmai maru kaya amasu Puraga Chenkhre mahaki mathakta police na case ama register tawkhre hairi Pesa sigi makhatana aspat chana daba Manipur gi police station taragomdoina kon mapam khakta ngairi hairi mapam khara asi natana Manipur gi mapam pumba aspat chatnari haiba wapam phongdogli makha satharakpada National Highway 2 da lamdam asigi tangai fadana nongmada changdraba yadraba potchai puduna lakpa gari sani ga marfu humdoi hairi lambi asida apanba yaudana pusilakre makhatana potchai pusilakpada kodongti bathokna magi damak chiningai oiba mapam singda security force na akan section tharang lokhatke Manipur district pun makta pamdaba thodok thok tanabagi damak chinga masung tamda puna checkpoint chamaga taranithoi hangduna achat ong sing check tawbagi thabak sathakre haina Manipur Police Control Room thadorokpa chirolamana khangalagli makha satharakpada kanglaipak ki mairadagi lokhatcharaga thamjagi yellow minute taba travel foreigner mayek sengna khangdoknaba thabak paikhatkadabani iramda Manipur ase sambal khadraba inkhol amaga chap mana bahaibadu oire sambal khabidraba inkhol da changningba sa san maning tamna changbagum lep laitana mitop mian chak kaya changsilak bahaibadu oiri maduda mitopna thumat khiduna yellow mising ikui dana mut khiba yabagi akiba pibam adu laklabani maduna Manipur dagi yellow minute tabaseng masak munna khangdoktuna masagi maramdam da halan khinabagi thabak asi PR lengakna leijabi thaduna hona phamthoi loinana miyamna sulengak ki mateng pangduna mai pakna bo hona bachungani PR lengak amasung miyamga kusamna duna tawdaba yadraba thabak adudi Manipur da leiriba tribe sing asigi manungda asengba yellow mi oiba tribe group sing adu karambano aduga asengba yellow mi nataba group sing aduna kana no haibasi mayek sengna khangdokpa asini Manipur gi puwari gi lemai phakattuno yenglabasu lamdam asida khangu thakta changsilakhiba tribe group kaya amana khunda aduna laisinkhre haibasi yamna laina khangma ngamgani karigi tamakta Manipur da khunda sinkhiba tribe group sing asi ngasi phawba foreigner ni asengba yellow mi natti haiba khangdokpa ngamdana leiriba asi mamangda Manipur gi lengak ki sasan tawkhiba lengak sing gi achauba achoiba amani aduna Manipur da atuba matamda Manipur Population Commission lingduna NRC sana hanbagi thabak mapung phana pakhetkadabani loinana lamdam asidagi mito khandoknabagi damak miyamna pamnariba base year 1951 oiba haibasi bharat lengakna su yapam thoi maduna base year asigi matungda Manipur da mitop kayam yamna sangsilakhi mitop sing asigi manungda tribe group kaya lamdam asida khunda sindun laisinki haibasi yamna laina khangma ngamgani Manipur da leidiba tribe group sing asida yellow mi oina huminarakpa kaya ama yauri aduga khangu thakta amadi naronda sangsilaktuna lamdam asida khunda sinduna laisilaga yellow mi saba kaya amasu yauri asigumba yellow mi nattaba tribe group sing asina law mapu yongna tali haibagum asengba yellow mi singbu Manipur gi laimaida khongda phampi danaba loinana atai hiram kayada yatchinduna khorok thanganabagi thabak chathari haibasi hojik Manipur da thokliba kuki narco terrorist singna tawthorokpa thabak thorom sing adumak mayek sengna khanglabani maduna yellow mi nattaba tribe group kana no haibasi ahan bada mayek sengna khangloknabagi thabak bharat lengakna lakhotkadabani aduga lamdam asida khang hairaba haibadi puwari suba intellectual kaya amasu leiri hairiba akhang hai sing asina hौजिक मणिपुर की लूरब तनफम असिदा चिन फोचिनदुना हाइबदी करिगुम वखल लौसिंग अमत्ता पुथोक्तना तुमिना लैसिनबगुम तौरिबा असि यामना लाली
ख्वाइदगी मरु ओइबा इशू हाइबसी करिनो हाइबा ताराबदी मिटोपना थुमजिलक्तुना मपु साबा येलोमी ओइरिबसिंगबु तंथोकपगी खोंजंग सांसिलक्पा मसागी मरमदमदा लमजा सरा ओइना लैरक्पा असिनी हाइबसी अखोइ खुदिमंगना खमिनफम थोइ मरम अदुना इरमदम असिदा सांसिलक्तुना लैसिनख्रबा असेंगबा येलोमी नत्तबा ट्राइब पुरुक कया अमा लैरे हाइबसी इराइ लाइना खंगलाबा वफमनि मरम अदुना हिरम असिगी मतंगदा मणिपुर लेंगाकना थौना लिंगजेल लैना असेंगबा बेस इयर अमा सेमदुना मणिपुरदा एनआरसी मपुंग फाना जना हंदुना मपानदगी चंसिलखिबा सेंगदबा ट्राइब पुरुपसिंग असि मयेक सेंगना खंगदोकलगा मसागी मरमदमदा हलनखिबा असिना ख्वाइदगी अफबा ओइगनि हाइबसी खंगना भारत लेंगाकना थबक पांथोकफम थोइ लोइनना मणिपुर मियामनसु भारत लेंगाकता अमत ओइना हनबा लैतना तक्सिनगदबनी हाइबा वफम फोंगदोकली मणिपुर की इशू लोइसिनदना लैबदा नोंनांगबा पोइ हाइबा राहुल गांधी की वफम थमजगे मणिपुर की तोंगान कम्युनिटी सिंह की कांग्रेस लुचिंगबा सिंह पार्लियामेंट उनदुना वारी सनारे हाइना कांग्रेस लुचिंगबा राहुल गांधी न फोंदोकलादुना चाही अनि फरकलबा मणिपुर की इशू असे ngasi फावो वराइसन पुरकपा ngamdana लैरिबा असिदा तसेंगना नोंनांगबा पोइ हाइना फोंदोरकली अमरोमदा राहुल गांधी न मणिपुर की इशू हक्चिना लौबिबा अमदि मणिपुर दा इरांग हेक थोलकपदगी मणिपुर दा अहुमलक लाकलंबाबु एमपीसीसी की प्रेसिडेंट के मेगाचंद्र न अपेनबा फोंदोरकली कांग्रेस की लुचिंगबा राहुल गांधी न महाकी एक्स अकाउंट थदोरकपा वारोल अमदा मणिपुर के तोंगान कम्युनिटी सिंगी कांग्रेस लुचिंगबसिंग महाका पार्लियामेंट उनदुना मणिपुर इशू की मतंगदा वारी सनारे चाही अनि फजिलकलबा मणिपुर इशू की चपचाबा वराइसिन अमा ngasi फावबा पुरक्तना लैरिबा असिदा तसेंगना अहाक नुंगांगबा पोइ हौजिक मणिपुर दा प्रेसिडेंट रूल थमले अमदि प्राइम मिनिस्टर नरेंद्र मोदी ngasi फावबा मणिपुर दा चत्तना लैरि हाइना वफम थमकली मांगना मखा तारादुना मणिपुर मियामना स्टेट असिदा महौसा की पुंसीदा हंजिलकपा अदुबु खौरांगना गाइदुना लैरि इंडियन खुदिमकना मणिपुर की क्राइसिस असिगी मतम कुइना चनगदबा सॉल्यूशन अमा पुरकपा पामी इशू असी लोइसिनबा हाइबसी अखोइगी नेशनल प्रायोरिटी नि हाइनासु फोंदोरकली अमरोमदा राहुल गांधी ने फोंदोरकपा वफम अदुगा मरी लेनना मणिपुर प्रदेश कांग्रेस कमिटी एमपीसीसी की प्रेसिडेंट केशा मेगाचंद्र न एक्स फोंदोरकपा वारोल अमदा मणिपुर की इशू की मतंगदा राहुल गांधी ने लुमना लौबगा लोइनना इरांग असी हेक थोलकपदगी मांग मसा मणिपुर दा अहुमलक लाक्तुना लमदम असिगी मियाम उनदुना हकथेंगना अवा अनादा सरुक याखिबाबु अपेनबा मदी तकतपा फोंदोरकली लेबक्तिबदी मणिपुर की चाही अनि फजिलकलेबा इरांग असिगी मतंगदा प्राइम मिनिस्टर नरेंद्र मोदी ngasi फावबा मणिपुर लाक्तुना महाकी पार्टी की लुचिंगबा सिंह फावबा उनद्रि मसिमकना मणिपुर मियामबु नाहाकना लुचिंगबा अमा ओइना पुक्सेल सेंगना नुंगसिबा ngamde हाइबा मयेक सेंगना ताकले अदुबु मणिपुर मियामना ngasisu नाहाकी लुचिंग मकादा पुक्सेल सेंगना होनादुना मणिपुर दा महौसा की पुंसी हंजिलकनी हाइबगी थाजब थमनि हाइना सुफोंदोरकली मखा सतरकपदा नुंगथिल पाउसे की चिपोंगमा ओइरिबा पाउजेलदगी लखोचरगा थमजगे म्यांमार दा मैग्नीट्यूड 7.7 यौना हाकिबा योहादा लैखिदबा मियोइ लिसिंग अमगा अनि यौख्रे लिसिंग कया अमना असोपन नंख्रे हाइरि लेबा असिगे युमलोनरिबा म्यांमार दा ngarang numit yungbada हाकिबा योहा अदुदा मोक्सदा लाइ खरमदुना लैबा मियोइ सिंग अमदि यूनिवर्सिटी अमगी बिल्डिंग निखाइबदा नत्तना लैबा असिगी मफम कयादा निखाइखिबा बिल्डिंग सिंगना ननबदा नुपी अंगांग याउना हौजिक फावबगी ओइना मियोइ लिसिंग अमगा अनि लैखिद्रे लिसिंग कया अमना असोपन नंख्रे हाइरि अकाय अतोय थोक्रबा मफम सिंगदा मी चिबगी थबक चथरिबना मखाताना असिबा अमदि असोकपा हेंगलकपा याना लैरि हाइना फावगी सोर्स अमना हाइरि ममांग थक्ता म्यांमार दा योहा हारबगी थदोक कयारक थोक्रबसु ngaranggi asina khwaidi kana hakibuka loinana magnitude 7.7 yauna hakiba yoha asina central myanmar gi sekang region ta khwaidi hen akan ba sapu pi ki hairi amarom da yoha haba sida soklaba seng mateng pangnabagi damak india gi makaidagi rescue amadi medical team ama thakre amadi malaysia foreign ministry na miyo yangkai na saba rescue team ama nomaijing nimit ta tharagani haina lokthokhibaga loinana united nations su $1 million manga ahan bagi relief oina mateng panglagani haina lokthokre amasung russia na su miyo chamaga kunna saba rescue team amani supplier yawba plane ani mateng pangnabagi damak thakre haina pawgi source asina hairi ningsingbu yai myanmar gi sekang city gi lemai dagi kilometer 10 lubu mafamda epicenter oikiba yohar asina maram oiraga thailand dagi bangkok amasung myanmar gi mandalay da state of emergency sing mari leinaba government ki authorities sing na lokthokhibaga loinana yohana ate akai thon khraba building sing gi mafam sing da lanmi amadi disaster management gi team sing na mi kanbagi thabak leptana chatharakibani singtek singsatuna awai akhum pangthokre hairi sahi kudingi pangthoktuna lakpa gom kumsi sahi gi oinasu aroiba lamta gi thangjada haibok chingi tharoi lokta singtek singsatpagi thoram pangthokre kabui customary council gi thawmi kamai khamai kabuina yupan thaduna pangthokpa haukiba thoram ase learning tok sanamahi temple board ki vice president bedyapati senjamna luchingduna board asigi maibarel maisnam iboba luwang amadi amaiba sanglakpa salam mani meitaina laithau alampangwada amaibi loisang amadi pena loisangi thagoloisingsu saru yaki nakalamaromda temple board asigi senior member kaisam ibomcha mangana luchingduna board asigi umanglai loisangi sanglakpa konsam tomcho amadi amaiba amaibi loisang amasung pena loisangi thagoloisingna tera
Taragi Wangthonbi Pung Khuragi Ahong Pung Kongbagi Santong Pung Amadi Kakwagi Lamdai Pungda Lamta Thangzagi Aroibagi Saroi Khangduna Awai Akum Pangthokre Masana Commander ni Haijaba S Kuman Minta Myanmar Haiba Mioi Amana Teachers Activities of General Anthony Chenkhre Army Chief of NSN IM Haina Caption Piduna Ikiba article Simo Angakpapo E Asigumba Aranba propaganda Asina Lang Oiduna Lamdam Asigi Yellow Missing Tugumzi Haina KCP KYKL Pripak Pro Amasong Koireng na Luchingba UNL na Punna Thadorokba Chirolamana Pongdorokli Lalolup Sing Asina Punna Thadorokba Chirolamana Hai S Kuman Minta Myanmar Haiba Mioi Asina Idiba article Asina NSN IMG Army Chief General Anthony Chenkhre na Taukiba Aranba Singna Naga Amasong Maitai Purup Anigi Bilusionary da Chawna Amang Atatuan Ba Oina Utli Kuman Haiba Wahi Ase Maitai gi Yek Salai Tareke Manungda Ama Oibana Miyamna Mahakpu Maitai Amana NSN IMG Matakta Maral Siba Oina Uhale Tasengna NSN IMG Matangda Lalolup Singna Manung Hanjinna Khangba Laite Amadi Makoigi Tabak Taronga Aikoiga Karigumba Maong Amatada Mari Lainade Mahangna Idiba Wafam Sing Adudi Intelligence Unit Natraga NSN IMG na Manungda Kaktana Khangadaba Wafam ni Masida Aikoina Khanjilubagi Sumathautade Asigumba Aranba Wafam Sing Phongdokpa Asina Naga Amasung Maitai Community Anigi Nungsinadana Singsep Thanaba Sinbani Haiba Mayek Sengna Takle Hairi Mahangna Idiba article Aduda General Anthony Chenkhre na Indian Army Amasung Masiga Chaminariba PDF Kapullaga Naga Amasung Maitai Fighter ge Mayokta Tabak Tauri Haina Lana Sandokli Adubu ground reality oinadi haukiba chahi amarom henba asida maitai insurgent group singna ngamkhai paringda Indian Army amasung makhoina sagotpa KNAB ga lanteng chathaduna lakli sanglaba matam asida General Anthony Chenkhre na Indian Army ga punna thabak tawminabagi singnaba wafam amata leiti hairi zero lasina makha taraduna S Kuman Minta hairiba mioi asina phongdokhibo wafamgi matangda sengdokladuna Manipurda kuki amasung maitai anigi marakta kuthoknaba asida aikoina yauksin khiba leiti amadi ngamkhai Aikogi Marakta ceasefire sign Taunakibus Laite, Namkai Lantok Lanchin Tau Bahibasi, Aiko Ishana Inomdum Tauzaba Tabak Amani, Masida Kanagi Mating Low Amadi, Haijabalite Hairi, Hadak S Kuman Minta, Hairiba Mioi Asina Pongdorok Liba Wapamasi, NSN, I am the Indian Army na Kuki militant sing sagotuna punna tabak tawinabagi matangda phongdorakiba aseng wafam kaya adubu kupsinaba honaba tabakni maramasina lamdamasigi yellow missing asigumba propaganda asida thajabiganu haina su lalalu manga asina punna thadorokpa chirolasina phongdorokli